masida election asi maki hore masi temporary ba masam kharedi kuma mahalo aina election mamanda Wasakhiba miyamda aina miyam khungum kopa sakthung senthung hithung punamak lei haisi aina Touraga miyamda khacharaga aina arang bu khatang oijaraga miyamda lena khajagani haidu aigi aina khajariba ko vote masing aigi voter singsi amadi aigi sogatpire iba form sogatpire iba adagi tumina sogatpire ko punamak sing khanda aina miyamda khungum kopa khachingbai pujarakani aduga ikoi oiba council ama sinjagani council asigi thuda aina puraiba senthang sa khung hithung punamak si council asida sinajaraga aigi support oiba amadi ngi charata laga saga leiba simi muki nupa khatana lengaki mati mathu khaidagi taba panguk singsida aigi amon thopa singsi puraga sinajaraga isa ngamnaba senthok ngi dum pang tangana no haija sasa dum taba isa simbalai namba amadi loksing dum yes kula urban culture tawani loksing dum simbi on laga simi singsi yo khatalaga aigi tawon thopa aina han Wasakhiba do thabak ona pangthok sabani masida mai Kakhraba candidates inda aina congratulations thabak mai khongok sari aduga aina sarkar request tawjani basi miyam si sarkar gi lengaki mating yaudana thabak tawba yadi aisu masi Kakhraba candidate si aigi sumi hotni ekoi vote mangona vote thadaba ekoi khudumaki thadaba yajuba khudumaki hotni aduna aina lengakta request tawjani basi aikoi ni tawjagi haina khaliba afaba lenga amon pur ningi ba hong basi tawba matanda lengakta gi cooperation pigiu lengakta gi atimba ni khai tingai pibi ganu manipurda ikuna lakadorga setmana madi next tara sida manipur marai baksi kadum sakadu haibasi leptoni aduna 2022 sidai koraga tubi aina sabakirakiba na pirakiba yetona asinabirakiba alamani sinnaw tudun ko amna aina hajeni madi thabak ni boy ni payadi manipur udana basu ko pada dini as a candidate aina si makhata pada aina tawjagadu forum silam mayam sida angma mating pangbiu lega sehin banga sida koina ko mani bokona tangtu tangani yang dai ko Wasakhiba du kadai ba Wasakhiba tangani Yengminasi manipur amadi anggi amale diba musiba sinna ni ko amana lai du kuma panda aina amana ko ma Th.Brinda adu wakam dole ramanda ki ikal sida Th.Brinda gi amna ma misal kunna bo orega su motor misal na kaza kindo itu semua anda lebih si manga pare manga pakara ko sida di Th.Brinda no kay message pingi tele kuma jadi ya Lupi mga kasi congratulations hamada. Lupi mga si katangga ya ina tijan ba message. Lupi mga si hindi mo ba ipaya kayo mga si. Kung sina policy kung nila ba na kung maki why ito si si puro ba sa ibang si pabiran na kitang si. Iyang di naga lega kami naga ka hindi mo ba nakasa sa naga step sindi lagi semua tu perlu kajian sendiri ba, matik sah ba, magul lagi ba, lebaki amadi miyam di ngak kada ba, sibat kada perlu sendiri ba, hani bila yang perlu kita bisa sendiri ba, polisi, mudi matik mana nak polisi, miyam di ba, kalau polisi sendiri, jadi lebak sih dah mudi ba, tapi ni bangun si, ekoi hari tu sidak Jastin Kendra, I love singing to Wakum Pesagri. Kamaitro, and me the Kunga, the Ghanaian Kanito. Say the commander low, we can say to we are here. Can you say
urban permaculture hai aina ai expertise area of expertise se ada permaculture se makhal mayam ma lei urban hai na akhoi na shahar da meeting ma phang da to su ado akhoi na mayam general concept di lo ba si khungam da lamjaw mi phang da na thagadi lo ba ya di ado rather demolition ai permaculture di co-founder hai dai na sina hai da se ko da pi ram si urban da lei si mi kung na ta ba lam na pa ma phang da mi kung na ta hai aduna khoi na lo ba da ko ani thak san space ka labor ga sini ga lo mi hai dai city sang ba ni se khoi na khungam da di rapid urbanization se nai khoi na city da sahar da mi si loi la ga khungam si lam si mi si lam thuam ba lam thuam ba duna khoi na ma thok ta ba labor sini si khungam da lei salap ta ba lei salap ta bani nai khoi na urban di structure se da mi si yang khungsal la akan si da labor duna urban space am lei ta ba du sang ne ba aduna khoi na ta ba da ba si sini am lei ba pham do lo ba da khoi na general concept khoi na lam kam hang na tra da ni na ta ga di lo ba ya ri ha ko du yam aram lo pham ne hai jari ba aduna khoi na sahar ki kum na ta ba khung si da sini lei re adu space hai si di khoi na leba ta park na u space ko ta na te lam su space ni ta su space ni space na ta ni na khal pha ko di si yang sakhina urbanized ba ultra city modern city na te ko di si semi urban ko ko bi yang lam jaw yang lei adu ma thak ta khoi na Singapore da Hong Kong da Japan da America North America da to me si kan even China urban permaculture na den pothok ti urban da gi ne hen pothoi ba manam di simi yam lei na space to khoi na vertically horizontally stacking to ga aduna yes to the urban permaculture to ga next 5 years da khoi chagani kari bo pothok pa ngam yes ngasi phong ki batuan tuan ba manipuri se phong sing digi masum thoki ba thawdo wa thok sing digi maru oi bi pauk sing khong ga saraga manipur top channel gi maike digi myam na thamji ahan bada ngasi phong ki ba se phong gi editorial kalam digi content mun lokha sarka na ahan bada myam na thamjaram ge duga makha satarak puna to maru bi pauk sing myam na masakai na pijage minister oining da ba yawbra lenga amagi lusing ba sip minister gi phamna tonga na thamkhraga mla sing gi marak minister oining da ba yaram roi mla khudimak minister oining ba ngaktani Minister Uning Badagi Masa Masa ki political party Thadoklamlaga Laingak Pai Ripa political party da Suong Kibadagi anti-defection law gi matung ina tam sudana disqualification ki case mayuk naribani Manipur da su disqualification ki case mangi political gi puari da miyamna thengna dunu laklabani Taragani thu shuba Manipur Legislative Assembly gi mikhal pangtokre mikhal ga mari leinaba thabak thorom khudimak Election Commission of India na mapung fana lusinkre mikhal gi thabak thoram sing luisin khibaga loinana Manipur gi governor na pro tem speaker haptuna mikhal mai paglaba sing taragani thu shuba Manipur Legislative Assembly gi member oina wasalokre taraga mathu shuba Manipur Legislative Assembly governor na dissolve tokre hauju anoba chief minister ama khandribani na hanagi chief minister nongthongpom berena caretaker chief minister oina puri caretaker sidi maya yaudhraba sere yekpa kaigumani Atuba matamda anawba chief minister BJP gi MLA singi maraktagi khanduna Manipur da BJP na lusingba ani suba lenga amuk halaklagani March taraga mapan phawgi manungdadi chief minister wasaktuna anawba lenga ama linglagani hanak pangthokiba mikhal du da BJP na seat kuntragani thuida mai paktuna absolute majority fangki independent MLA ani JDU taruk NPF mangana BJP gi lengak sakotkani haiduna lokthokrabani na opposition gi MLA masingdi yamlaroi Taramatha Shuba Manipur Legislative Assembly da BJP na lusing balengak lairagasu BJP na MLA kunga mathikak kabanina sungsinaba lengak oibana lengak tudana bo honabada political goeba khudong sataba kya mayuknaki imung manunggi oiba political crime tholakidaba nati handaki mikhal sida hanana chief minister oiramlaba kya su amuk hana mai paktuna miyamgi mihut oidi nauna mai paklaba sing yauna minister oininglamgani minister phampi gadabani haiduna taknabasu yorakle adubu minister gi size asi chief minister yauna taragani thukhani BJP gi MLA kuntragani thui oiragasu center gi NDA gi collision gi niti niyam gi makhada mapang oiriba political party sing gi minister sing sakthung yamdrabasu phangan phamthui chief minister oina wasaklaba matungda council of minister oina wasaklaba matungda council of minister oina wasakpadasu APNPN dagi wafum kya lakhigani pressure kya torokhigani
ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯔꯛꯄ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤꯅꯤ MLA na mahaki kendra gi thaudang laurabasu minister gi thaudang si mahaki kendra adudagi hendoktuna pakthok sakthora kadoribani aphaba maraset lenga ama lingbada minister gi su thaudang yamna sawi se minister khak matik saraga aphaba lenga lingbada khudong sadaba kyamar mayuk narakani maramaduna lenga paibada yawriba MLA sing minister uning labasu akaknaba masing oibana minister hapa matamda matik saba mihut khanaba hiram khudimak da kupna yengbatai matik sadrabadi mahut sindokpada warauningai wadi political crisis ki mahutta miyamgi thabak thoramde hena pukning sangbagi magun chenba politician ohensi haina pausna makhatana phongdurakli amaromdana hingsada sena basing fanaba police na thiri tangkak ani thona pangthokiba taragani thoi suba manipur legislative assembly mikal gi bot masing thiba loiraba matungda jiribam kendra da hingsa gi thawung sathaduna amanga ta thuoliba sida sienaba miyoi faganaba police na hotnari haina jiribam district police ki additional SP ops AK sarandana permission phungdokre ngasi SP gi office ta permission unabada mahana hakibada handaki mikal gi phal laukthokraba matungna jiribam district ki mafam khara miyoi kharana hingsa gi thawung satharakpadagi irang thulakpadu miyamna irang namthanaba district magistrate na CRPC gi samagani fuga mari gi makhara athingma thamnam khibaga loinana district asida internet thingkiba dusu laukthokre mana makha taraduna thokiba thawdo aduga mari leinana CRPF IRB police commando amadi district police na mafam kyada ngak senbagi akan bathapak sathari khana sainabagi thawdok ta sienaba miyoi singsu fagat pahore thokriba hingsa gi thawdo adu CRPF IRB commando amadi district police na matam sana ngak selhawdagi kalhawba ngamkhibani deputy commissioner amadi SP jiribamna community leaders singi khuthangdagi jiribamgi miyam ingna lainanaba appeal tawkhibadagi irang adu nemthana bu honabada mating oikhi mahakna hai irang lairingai manungda CRPC gi makara dara samagani fuga mariga thingwa thamlambadu hauji irang nem thalagrabnina ngase yuk pung taruk ta gi rakthokle hingsa gi thawdo dur senaba miyoi khara gi mathakta jiribam district police na FIR lakhole singnaba miyoi singadu yumthangnariba Assam da sanchin khibadagi Assam police ki matenga loinana fanana ba thibu humbagi thapak sathari haidihana pausna makhatana phongdorakli atopa pawamana lamhang na khongham bagi hainabina tillaina sandokpagi maru iba maramni NG utam lamhang da khongham bagi hainabina tilgi laina sandokpagi maru iba maramni maramasina khoi khudimangna lamhang tuhang da khongham bagi hainabi thadoklasi haina social welfare gi director NG utam na haidi wafam masingasi manipur lenga ki health and family welfare department amadi state health society national health mission manipur na sinduna family welfare gi conference holder national deworming day 2022 hongdokfagi thoramda hakibani national deworming day 2022 ahanba round gi media sensitization hongdokpagi thoramda athoiba akhanaba mithung oikiba NG utamna phongdokibida lamhang tuhangda khonghamba miwedu karigumba masada til leiba misa ama oirama taragadi maduda til marum yamama yaukhi madudagi lebak lehawdu til singadu yansinki maduna amu uful waiful yoroklaba matung manama singda paglakani maduda khutna uful waiful adu pairuraga khutsa singna hamdoktuna asa thak chasiluba taragadi til marum singaduna nadaba mida amuk sangki tungda hana til gilena naramdaba mi eduda til sanghraga marum kolaktuna mathang mathang til leibigi lena sandori maramasina til gilena muthanaba honabada ahanbada lamhang tuwangna khonghamba hana tokthokko mathoktai lenga ki tuwan ma loisang singna lamhang tuwangna khonghamba tahondanaba mari lenaba thabakaya paikhatpadagi ngasidi lamhangda khonghambagi thabasi masing yamna hanthare urban area da mahutki mateng lauraga Swast Bharat Mission gi makhada sanitary latrine sabagi thabak kya pahetkre masjida section gada basi tha manga taruktagi sahi ani ahum phawgi manungda leiba angang singna maruwai angang sing mapana khongham laga langthokpa yawi matang si yamna section batangai fadi maramasina mapana angang sing khonghamanbagi mahuta angang singi dama khonghamna ba leiriba poti da hamalaga madu amuk latrine da haidoktuna mafam sana loishinba mathoktai masina taduna angangi amang madu mafam saduna mapana langtholagadi madunasu tingi laina sandorakpagi maram oheli sai amadagi taraga mapan phawgi angang singda deworming campaign asi tangai fadi til laina dagi ngakthoknaba til hidak sathokpa tangai fadi hidak saga doriba si haksang fana lainabani hidak sadragadi til leiba anga amada til duna haksang kayasing loina sathorakpa saragadi makhal makha kyagi laina layong kya narakani haina ngasigi national deworming day gi thoramadda manipur lenga ki education is ki
Director L Nandakumar IAS na athoiba mithung National Health Mission Manipuri State Mission Director Dr. N Shamjai na thoromapu oina saru yakhena pausna su phongdorakli Lushilakpo oina topa paw mana TV channel kharagi wafam sengdoknaba BJP gi leadership ta taksinkre ngasi India gi tuan me TV channel sing Aaj Tak Times Now amasum NDTV na singmuda nongthongmom berena Manipur ma ki ani suba tam gi Chief Minister oiragani haina phongdorakibu wafam aduna maram oiraga khaksi nga saliba Bharatiya Janata Party BJP amasum hanakta nauna karaglaba BJP gi MLA singi marakta sarangna bamadi nuaita pathokale haina BJP national leadership ta khangan khibaga loinana TV channel sing aduna phonglakhiba paw sing adu karamba likhundagi no haiba thidolaga Manipur gi miam da singdokpira o haina state asigi BJP gi MLA singa taksinkre Housing Manipur BJP की legislative party की leader ama खननब की दमक था सिगी तराग मरी द party सिगी parliamentary board ना union minister निर्मला सीतारमण अमसुम किरण रिजिजू अनिबु central observer मसुम co observer ओइना मथंगसिना खनखिबग लोइना housing observer सिंग अदु इम्फाल यौरकदबदगी ngaiduna leineringi serakta national tv channel kharana phongdorakliba waphamsina sarak sahingnaba madi MLA sing marakta wakal tanadaba phawnabagi maramam oihele haina phongdorakli asiguma aranma pausing asi BJP gi national leadership na athuba matamda sengdokpiduna miyam amadi MLA sing marakta wakal tanadaba thowalibasi koganana ba thorang paikhatpiu haibu waphamsu taksinki National TV channel singi pauduna democratic value da thajabaga loina party gi khaksi nga na saliba BJP da sauna sokhan gani haba wafam su phongdoki haina paus da makha tarakli aduga hausi koina di myam paus matang se lusinjarage amasum pathoksa gi soiki blanki bi yaro su myam ngakpi gani matam gi aba maru bi paus su myam da lepalaitana update pizara kaina channel sigi maike digi su myam na thamjari and thank you